Hojik iramdam masida lairiba mairapai singi marakta government na divide rule torokpana iramdam masida apunbugi saktamama sagatpada kitang wana thoe haina anti repression day lisingani kunmanga observation committee gi chairperson kangembam anandi na phongdokhre wafam masingasi konung lampakta leiba lamyan sanglenda pangthokkiba anti repression day lisingani kunmanga palan gamari leina phongdokhibani Toramaduda anti repression day lisingani kunmanga observation committee gi chairperson kangembam anandi United Committee Manipur UCM के प्रेसिडेंट YK Dhiren amadi UPF Manipur के advisor advocate Lisangom Jadumanina athoba mitunglen oina saruyaki mauna makha taraduna iramdam kannaba ki damak anoba thona faba kaya tholaktuna leibak kannaba thodang lawrabasu divide rule torokpana maram oiraga leibak kannaba ki apunba kholau laubada machoi taba oina tawre haina phongdoki loijing loya da kuki singna mitai gi khun singda nomai kalakpada naha kaya na hing numthil naidana khun ngakpada ima singi chawrba sakti sijinai haina phongdoki tormadugi makha chatharakpa oina ihowaduda achoba thodang kaya lawramba leikidraba ima singi mafamda Laikat pagal loinana minute ama 2 minute leptuna ikai kumnabasu utki Nga phaba thora agasu magi yaliba strategy da mathanda changhenba yadaba thongna phaba di anoba mayam mathora noi leiba khunai chu khangbiu mayam do mayon chumna puraga nupi singda achumba lambi da changhen min araga leiba kanbada hawi shu thodang yari tawbada bu divide ul tawbadagi nupi singse makhan political gi party gi na adu ada haiba ama tawbadagi punjanna bada kitang wana thui aduna apunbagi shakti ama sagatpada hojikti sangari sumlaga maigi marida bulwak to apang khangdadana leibadawna hana afa ima singdu suma kha puthabam da kitang break phabagumba dugumba khoi leibak si asoiba haibadi political na soihanba akoi injaliba kanguna soihanba aduga lambi lamang na bagumba tawge tawba ima singi timing do oibanina akoina yamna munna khana nainaraga itihas ki lambi da paring naina chathariba ima singi thongna lingyense amu khana sagatpa ngamnabagi damakta aduga mari leinana ngasigi function asisu tawjabani